Matamgi Manipuri Wari channel asibu tabiriba khwai pumnamakbu taram nokjeri ngasi sumahau sagom Ojagi Lamhenbi kunga mapal suba tangkak amok puduna lakjeri mayam punna taminarasi lain jiki wadu tabada punsibado masa khangda khangnok amung noklagli mikup khara punsibana atamnana manakta laklaga wari sarabado lain jiso thamoidadi nokjeri bani adubu ahenbagi yathang matuk ina maithongdadi uthokjri mong hadana sakfam duhongdana adumak leptuna lei punsibasu nofit torumlaga lain jiki mamaiduda munneng lakli lain jiso punsibana munneng lakbado ubada masado tofum khangda makhut anidu shru nairaga ikai makhangjari second kharadi anidu wam ta hainade punsibana wahai amata hairaktabaduda lain jiso mamaidu salai thoraklaga jetke tawri ngaikho lain je thangnamba khungthangdu shatleplaga punsibadadi onsilaktabi sum khamlakli kaino sir haiga doctor sacha haru mama hoi karadi lana lawkhini gyan tabi wakal muna khalaga hairakpaga mali matangduda punsibana lamhenbasu tari nupa maso hanagi punsibu oidri yam hongkri laijana letter pirakhiba numitudagi ahongba lakrabani tasingnamakidi magi thamoida phawriba iholase lainjabu nungsibagini adubu mama sadi khangjadri laijana gyan tasilakpaduda punsibaso laijigi mamangda mujang silaklaga jablebladuna malomdu piraga se namai nangsiludo siteshelo phina kumnaga leirido ingba yamwari aduga mana nasinaraga school haktabidudi amta kanarado exam koidrabani laikta micron sinabato sir school ke laiki wadi school da habiro aduga molom sisu yarni sir na ida mangwa bifam thokdi kedobagi leirino ngahan gi sir na piba ekhoi ta mucha gi molom da engonda lehawi aina teiroina teirabani thamoida warawa amaga loinana hairakliba wahai kharadu punsiba namphu tawduna molomdo laijida pibadi laidana laijigi mamangda lepa phawba ngamselakji wahai ama phawba hairamda mamairu shalai thorlaka chatba hauri punsibana mamai leithokibaga laijaso thamoidadi nungaitaba pogli inakta lengdana leibiyo haijaningbani adubu laija thangna pumba khomjilaga yam thuna phi phophamlamda gam chatkiduna phidu makhatana phawba mok haure aduga mamaidu su cheptharanga punsibada hairap yengnaga yam thawa sadana isaidu samdok punsiba tana ba mong saklagli mirai birasu kaide koina davana fei nangumba nipadi lising lei chumbala khoi hi teiba thamoidu namigi oiba pamde aidi pamde yam pirak davana fei laijigi isaidu tabada punsibado stair kum horambado lepkak tawraga munna tai mamaidu lei thoraklaga sawrapna hairakli kari sainu siba ngasi aina I karakterane mathunde kawbo dachau ayan bana punsiba kirom manungda koi kawri punsiba sa tardona daha hau ai somda lei rihen ba ayan basuram dagi thoraklaga punsiba da ngakneng khalaktuna kai chaluna dachau punsiba stair kum thana khonjal tabla angang ngawbe bana ai singa hon dorhen ba ayan baduna fet ka tawraga fat haidoki hera kaino haubuda ngairi reaction am thuida punsibade ahen mana haido karino khangba natti lesemboidi makhada phamorba ne ani du gari manung sida mukte bab lore romance na hawjik se ikai baga khangde khai phamin hawbani da chaw na ikai ro punsiba ahen mada phairap ka yengladuna kumasila karang nangnaga lerno punsibadu yam thuna kum tharakli ahenbado punsibada munengladuna asiguma khulem sidani matu bhangloi deise peli nangyamni basa khodana kitangai angang na chobi ma phangdawa tanjadu da lain jeso baketu poiraga makhada kum tharagli ahenbado leplaga leirambadu aiba dahenba nanglai ro ahenbado mamai du lei thoraklaga akhoi chi hoi ka laini noi che lei brai sa dahenba ahenbado mako kanomladuna laiye makhada loina phamori nangsu ko musilaudana lai jeso makok tu phat ka hairagli kumna rege aina sinari ni aduna makhada kumlakpado yaroiba
ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯣꯠꯂꯦ ꯃꯥꯏꯁꯤꯁꯨ ꯅꯥꯀꯟ ꯑꯃꯁꯦ ꯐꯤ ꯈꯨꯝꯂꯒ ꯂꯩꯔꯤꯅꯤ ꯑꯁ ꯃꯥꯏꯗꯣ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯁꯈꯤꯇꯣꯝꯕꯤ ꯅꯪꯕꯣ ꯑꯣꯖꯥꯒꯤ ꯈꯨꯄꯥꯛ ꯃꯃꯤꯗꯣ ꯑꯝꯇꯕꯨ ꯌꯦꯡꯒꯦ ꯂꯥꯏꯖꯁꯨ ꯐꯤꯗꯣ ꯈꯤꯇꯪꯒ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨ ꯌꯦꯡꯉꯨꯅꯦ ꯗꯥꯍꯦꯟꯕ ꯅꯣꯏꯒꯤꯅ ꯌꯥꯝꯕ ꯄꯨꯛ ꯐꯠꯇꯕ ꯑꯔꯤꯕꯗꯣ ꯑꯗꯨꯒꯤ ꯈꯨꯄꯥꯛ ꯃꯃꯤꯅꯤꯁꯦ ꯑꯍꯦꯟꯕꯁꯨ ꯃꯀꯣꯛꯇꯣ ꯅꯣꯟꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯏꯁ ꯃꯥꯏꯅ ꯀꯅꯥꯃꯗꯤ ꯂꯣꯏꯔꯦꯗꯅ ꯃꯍꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯕꯨ ꯁꯨꯃꯥꯏꯅ ꯄꯤꯕ ꯍꯧꯅꯕ꯭ꯔꯕ ꯑꯩ ꯑꯇꯩ ꯑꯇꯩ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯖꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯂꯥꯏꯖꯗꯣ ꯑꯍꯦꯟꯕꯅ ꯄꯨꯟꯁꯤꯕꯗ ꯉꯥꯡꯈꯠꯂꯛꯄꯗꯨꯗ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯈꯪꯗꯦꯗ ꯑꯍꯦꯟꯕ ꯈꯪꯕꯤꯒꯗꯕ ꯁꯔꯅ ꯏꯈꯪ ꯈꯪꯕꯤꯗꯦ ꯈꯨꯄꯥꯛ ꯑꯣꯏꯅ ꯆꯥꯔꯒ ꯇꯣꯛꯑꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯄꯪꯁꯥꯎꯗꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯝꯇ ꯎꯅꯤꯡꯗꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯛ ꯆꯥꯗꯕꯒꯤꯔ ꯈꯪꯗꯦ ꯄꯨꯛꯁꯤꯁꯨ ꯁꯥꯕꯗ ꯂꯣꯏꯔꯦ ꯑꯍꯦꯟꯕꯁꯨ ꯑꯌꯥꯝꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯇꯝꯖꯔꯤꯗꯣ ꯊꯦꯝꯖꯤꯟꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯁꯤꯜꯂꯛꯏ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯇꯧꯔꯛꯏꯅꯦ ꯂꯥꯏꯖꯗꯣ ꯏꯉꯛꯉꯛꯅ ꯍꯩꯃꯥ ꯑꯩ ꯈꯛꯇꯔ ꯍꯥꯏꯕꯨ ꯃꯤꯁꯨ ꯂꯣꯏ ꯇꯧꯅꯕ ꯑꯣꯏꯔꯦ ꯇꯧꯅꯔꯤꯅꯤ ꯀꯩꯅꯣ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯏꯆꯟꯁꯤꯗꯤ ꯑꯗꯨ ꯉꯥꯏꯈꯣ ꯗꯥꯆꯧꯗꯣ ꯍꯧꯖꯤꯛꯁꯤꯗꯒꯤ ꯀꯨꯝꯊꯔꯦ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯦ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯎꯕ꯭ꯔꯣ ꯂꯥꯏꯖ ꯄꯤꯔꯝꯕꯗꯣ ꯅꯣꯐꯦꯠ ꯑꯃꯨꯛ ꯁꯠ ꯇꯧꯔꯗꯨꯅ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅꯁꯨ ꯌꯦꯡꯂꯛꯑꯦ ꯑꯗꯨꯒ ꯃꯣꯂꯣꯝꯁꯨ ꯄꯤꯔꯦ ꯅꯨꯡꯉꯥꯏꯇꯕꯒꯁꯨ ꯐꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯕꯗꯣ ꯈꯪꯖꯤꯜꯂꯗꯨꯅ ꯑꯗꯣ ꯅꯪꯗꯤ ꯃꯣꯂꯣꯝꯗꯣ ꯂꯧꯗ꯭ꯔꯕꯣ ꯂꯧꯗꯦꯗ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯈꯨꯄꯥꯛꯅ ꯊꯥꯀꯩ ꯊꯥꯗꯣꯛꯂꯒ ꯍꯧꯖꯤꯛ ꯃꯣꯂꯣꯝ ꯇꯩꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗ꯭ꯔꯣ ꯗꯥ ꯍꯦꯟꯕꯅꯁꯨ ꯂꯧꯔꯨꯅꯨ ꯍꯥꯏꯗꯨꯗꯤ ꯑꯍꯦꯟꯕꯗꯣ ꯈꯨꯕꯥꯛꯀ ꯁꯠ ꯈꯨꯔꯗꯨꯅ ꯁꯕꯥꯁ ꯑꯗꯨꯅꯤꯗꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯇꯧꯒꯗꯕꯅꯤ ꯆꯜꯁꯤꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯗꯟꯗꯤ ꯄꯤꯔꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯋꯥꯗꯤ ꯑꯗꯨꯒꯅꯦ ꯁꯈꯤꯇꯣꯝꯕꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯜꯂꯨꯅꯨ ꯗꯥꯆꯧ ꯎꯔꯁꯨꯅꯦ ꯊꯩꯗꯅ ꯆꯠꯂꯨ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯒꯨꯟ ꯑꯗꯨꯝ ꯈꯪꯒꯗꯧꯅꯤ ꯂꯥꯏꯖ ꯃꯃꯤꯠꯀꯗꯣ ꯂꯧꯊꯣꯔꯛꯂꯒ ꯈꯤꯇꯪ ꯄꯥꯈꯠꯅ ꯑꯁ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯨꯔꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤꯌꯦ ꯗꯥꯍꯦꯟꯕ ꯁꯥꯔꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤꯕ ꯑꯗꯨꯃꯛꯇꯤ ꯇꯧꯅꯒꯨꯝꯁꯦ ꯑꯍꯦꯟꯕꯗꯣ ꯈꯪꯂꯥꯎꯒ ꯂꯧꯈꯠꯂꯛꯂꯦ ꯑꯄꯪꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁే ꯃꯥꯅ ꯍꯦꯛꯇ ꯂꯥꯞꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯕ ꯊꯣꯛꯂꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯅꯪꯅ ꯊꯋꯥ ꯁꯥꯔꯛꯇꯕ ꯃꯇꯧꯗꯣ ꯎꯕꯗꯅꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯗꯧꯅꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯁꯈꯤꯇꯣꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯁꯨꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯅ ꯆꯥꯎꯌꯦꯡ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯗꯥꯆꯧꯁꯨ ꯐꯥꯎꯕꯒꯨꯝꯗꯤ ꯇꯧꯔꯕꯅꯤ ꯂꯥꯏꯖꯗꯣ ꯃꯆꯤꯟꯅ ꯄꯣꯝꯊꯣꯔꯛꯂꯒ ꯑꯗꯨ ꯐꯥꯎꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯗꯥꯍꯦꯟꯕ ꯅꯪꯅ ꯑꯌꯥꯝꯕꯁꯦ ꯌꯥꯝ ꯂꯤꯛꯄꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯤꯛꯄ ꯊꯃꯣꯏꯗꯨꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯀꯥꯏꯊꯔꯛꯀꯗꯕ ꯑꯝꯇ ꯃꯥꯟꯗꯦ ꯍꯥꯏꯕ ꯄꯨꯟꯁꯤꯕꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯦꯟꯕꯗꯣ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯤ ꯂꯥꯏꯖꯗꯤ ꯉꯛꯅ ꯀꯩꯅꯣ ꯗꯥꯍꯦꯟꯕ ꯅꯪꯅꯗ ꯌꯥꯝ ꯀꯟꯅ ꯅꯣꯛꯏꯗꯨꯅ ꯍꯦꯟꯕ ꯄꯨꯟꯁꯤꯕꯅ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯅꯤ ꯑꯍꯦꯟꯕ ꯁꯤꯊ ꯅꯣꯛꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯁꯈꯤꯇꯣꯝꯕꯤ ꯑꯩ ꯁꯤꯗꯧꯔꯦ ꯅꯣꯛꯄꯗ ꯑꯣꯟꯊꯣꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩ ꯃꯈꯥꯗ ꯀꯨꯝꯂꯒꯦꯀꯣ ꯅꯪ ꯅꯪꯅꯤꯗꯤ ꯆꯔꯥ ꯍꯟꯖꯤꯟꯅꯕ ꯁꯥꯀꯨꯀꯣ ꯑꯩꯈꯣꯏ ꯗꯥꯆꯧ ꯃꯃꯥꯡꯗꯁꯨ ꯅꯁꯛꯇꯣ ꯎꯠꯂꯨꯈꯤꯅꯨ ꯍꯣꯏ ꯗꯥꯍꯦꯟꯕ ꯑꯍꯦꯟꯕꯁꯨ ꯅꯣꯛꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯔꯟꯕꯤꯔꯁꯨ ꯍꯜꯂꯛꯂꯒ ꯂꯩꯔꯝꯂꯤ ꯂꯩꯁꯦꯝꯕꯗꯣ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯦꯟꯕ ꯅꯪꯅ ꯅꯣꯛꯇꯅ ꯀꯨꯝꯂꯣꯏꯁꯤꯕꯣ ꯀꯅꯥ ꯊꯦꯡꯅꯔꯛꯑꯒꯦ ꯑꯍꯦꯟꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯛꯂꯗꯨꯅ ꯂꯥꯏꯖꯗ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯂꯝꯕꯅꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯅꯣꯛꯇꯅ ꯀꯨꯝꯂꯛꯏꯅꯤ ꯔꯟꯕꯤꯔꯗꯣ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯉꯔꯥꯡꯗꯒꯤ ꯃꯕꯨꯛꯅ ꯍꯦꯟꯅ ꯇꯧꯔꯤꯕꯅꯤ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯃꯤꯠꯀ ꯀꯨꯞꯂꯛꯂꯤ ꯂꯩꯁꯦꯝꯕꯗꯣ ꯔꯟꯕꯤꯔꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯂꯥꯏꯖ ꯍꯥꯏꯕ ꯔꯟꯕꯤꯔꯗꯣ ꯅꯣꯛꯃꯤ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯗꯨꯅ ꯑꯁ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏ ꯕꯦꯝꯃꯅꯤꯕ ꯂꯩꯁꯦꯝꯕꯗ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯁ ꯍꯣꯏꯅꯦꯍꯦ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯣ ꯏꯀꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯧꯊꯣꯔꯛꯑꯣ ꯀꯩꯅꯣ ꯈꯪꯅꯒꯦ
ꯍꯣꯏ ꯀꯧꯊꯣꯔꯛꯀꯦ ꯑꯩꯈꯣꯏ ꯆꯠꯂꯤꯡꯖꯗꯤ ꯌꯥꯝ ꯏꯪꯇꯕꯗꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯕ ꯅꯠꯇꯦ ꯂꯩꯁꯦꯝꯕꯗꯨ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯠ ꯈꯨꯝꯗꯣꯔꯛꯂꯤ ꯔꯟꯕꯤꯔꯕꯣ ꯑꯗꯨꯗꯤ ꯅꯪ ꯆꯦꯛꯁꯤꯜꯂꯣꯏ ꯅꯆꯟꯅꯨꯄꯤꯅ ꯍꯟꯖꯈꯤꯅꯤ ꯂꯩꯁꯦꯝꯕꯒꯤ ꯐꯥꯒꯤꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯥꯏꯗꯨ ꯈꯪꯅꯣꯟꯒ ꯅꯣꯟꯊꯈꯤ ꯔꯟꯕꯤꯔꯗꯣ ꯅꯣꯡꯃꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯅ ꯈꯨꯜꯂꯝꯂꯤ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯗ ꯂꯩꯁꯦꯝꯕ ꯀꯨꯊꯤꯗꯁꯨ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯒꯅꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥ ꯁꯦꯟꯅꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯔꯕꯅꯤ ꯃꯔꯛꯁꯤꯗ ꯏꯇꯥꯎ ꯄꯨꯟꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜꯒ ꯂꯩꯁꯦꯝꯕꯒꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒꯗꯤ ꯑꯃꯨꯛꯀꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯔꯤ ꯑꯍꯦꯟꯕꯁꯨ ꯂꯦꯇꯔꯒꯤ ꯃꯇꯥꯡꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯂꯞꯅ ꯗꯥꯆꯧ ꯂꯦꯇꯔꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯔꯟꯕꯤꯔꯅ ꯄꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯅ ꯂꯛꯅꯔꯛꯂꯤ ꯀꯩꯅꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯇꯧꯔꯤꯁꯦ ꯆꯤꯔꯣꯜꯒꯗꯤ ꯇꯧꯅꯔꯣꯏꯁꯤꯀꯣ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯍꯦꯟꯕꯗꯨ ꯃꯥꯒꯤ ꯀꯔꯟꯗꯨ ꯇꯧꯁꯤꯜꯂꯛꯂꯤ ꯑꯣ ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯍꯟꯒꯦ ꯇꯧꯕ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ ꯄꯨꯟꯁꯤꯕꯗꯣ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨꯗ ꯈꯪꯏꯟꯒ ꯏꯜꯂꯗꯨꯅ ꯅꯪ ꯁꯤꯅꯤꯌꯦ ꯑꯍꯦꯟꯕꯗꯨ ꯊꯤꯛ ꯊꯤꯛꯀ ꯅꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯗꯨꯅ ꯏꯆꯟ ꯅꯪꯗꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯍꯧꯗꯣꯏꯕ ꯂꯤꯡꯖꯦꯜ ꯈꯪꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯩꯁꯦꯝꯕꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯩꯅꯗꯤ ꯂꯥꯎ ꯍꯥꯏꯕꯅꯤ ꯕꯕꯥꯒ ꯈꯠꯅꯈꯤꯒꯦꯅ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯂꯤꯡꯖꯦꯜꯗꯣ ꯂꯩꯁꯦꯝꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯁ ꯑꯩꯒꯤꯗꯤꯕ ꯑꯍꯦꯟꯕꯁꯨ ꯉꯛꯅ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯒ ꯈꯧꯗꯦꯝꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯤꯡꯖꯦꯜꯒꯤ ꯏꯀꯥꯏꯖꯕ ꯃꯇꯧꯗꯨꯗ ꯌꯥꯃꯣꯡ ꯍꯥꯗꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯕꯨꯡꯅ ꯂꯥꯎ ꯍꯥꯏꯔꯗꯤ ꯕꯕꯥꯒ ꯇꯥꯟꯅꯗ꯭ꯔꯁꯨ ꯁꯣꯝ ꯆꯠꯂꯣ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ ꯂꯩꯁꯦꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯅ ꯍꯥꯏꯔꯛꯂꯤ ꯈꯪꯗꯦ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯃꯕꯨꯡꯒꯤ ꯃꯆꯟꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯞ ꯅꯣꯞꯇꯤ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔꯕꯨ ꯉꯁꯤ ꯒꯨꯂꯤ ꯆꯥꯕꯤꯔꯛꯇ꯭ꯔꯕ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯩꯁꯦꯝꯕꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯑꯩꯕꯨꯔꯣ ꯍꯥꯏꯁꯦ ꯂꯩꯁꯦꯝꯕꯒꯤ ꯃꯇꯧꯅꯦ ꯑꯍꯦꯟꯕꯒꯤ ꯀꯥꯔꯟꯅꯦ ꯃꯕꯨꯡꯒꯤ ꯃꯃꯥꯡꯗ ꯂꯤꯡꯖꯦꯜꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯇꯧꯕ ꯃꯕꯨꯡꯁꯨ ꯅꯠꯇꯦ ꯃꯁꯥꯗꯨ ꯐꯝꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅꯔꯛꯇ꯭ꯔꯤꯉꯩ ꯂꯤꯡꯖꯦꯜꯗꯨ ꯋꯥ ꯊꯩꯗꯣꯔꯛꯂꯤ ꯗꯥꯆꯧ ꯏꯃꯥꯁꯨ ꯂꯥꯛꯅꯤꯡꯉꯦꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯅꯝꯕꯒꯤꯅꯤ ꯑꯗꯣ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞ ꯈꯪꯗ꯭ꯔꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯂꯤꯡꯖꯦꯜ ꯃꯥꯏꯊꯣꯡꯗꯨ ꯈꯪꯁꯣꯛ ꯁꯣꯛꯆꯤꯜꯂꯒ ꯌꯨꯝꯗ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯪ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯗꯥꯆꯧ ꯕꯕꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ ꯆꯥꯅ ꯊꯝꯃꯝꯃꯒ ꯆꯥꯅꯕꯗꯣ ꯑꯃꯨꯛ ꯂꯧꯔꯨꯀꯣ ꯑꯦꯟꯖꯦꯜ ꯊꯕꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥꯝꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯂꯤ ꯊꯕꯥꯒ ꯑꯦꯟꯖꯦꯜꯒꯗꯨ ꯇꯨꯡ ꯃꯥꯡ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯑꯍꯦꯟꯕꯗꯨ ꯑꯦꯟꯖꯦꯜ ꯎꯕꯗ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯛꯂꯤ ꯑꯦꯟꯖꯦꯜꯁꯨ ꯑꯍꯦꯟꯕ ꯎꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯤ ꯂꯩꯁꯦꯝꯕ ꯑꯦꯟꯖꯦꯜ ꯎꯕꯗ ꯑꯍꯦꯟꯕꯗ ꯃꯃꯥꯏꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯍꯦꯟꯕꯁꯨ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯀ ꯇꯧꯔꯛꯂꯤ ꯂꯩꯁꯦꯝꯕꯁꯨ ꯑꯦꯟꯖꯦꯜꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯀꯞꯂꯛꯂꯤ ꯑꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯉꯛꯇꯨ ꯅꯝꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯑꯦꯟꯖꯦꯜꯗ ꯌꯦꯡꯂꯗꯨꯅ ꯑꯦꯟꯖꯦꯜ ꯆꯥꯗꯣ ꯇꯦꯕꯜꯗꯨꯗ ꯁꯨꯝ ꯊꯝꯃꯨ ꯃꯥꯒꯤ ꯃꯥꯏ ꯂꯧꯅꯁꯅꯤ ꯑꯦꯟꯖꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯁꯥꯔ ꯑꯦꯟꯖꯦꯜ ꯆꯥꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯩꯈꯣꯏꯗꯤ ꯑꯔꯤꯕꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯗꯦ ꯄꯨꯁꯟꯈ꯭ꯔꯣ ꯄꯨꯟꯁꯤꯕꯗꯣ ꯑꯍꯦꯟꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯗꯨꯅ ꯑꯁ ꯂꯤꯡꯖꯦꯜ ꯃꯃꯤꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯑꯃꯨꯛ ꯍꯧꯔꯦ ꯃꯁꯤ ꯉꯥꯡꯁꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯁꯦꯝꯕꯗꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯑꯦꯟꯖꯦꯜꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯔꯛꯂꯒ ꯅꯪ ꯊꯛꯑꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯛꯑꯣꯏ ꯑꯦꯟꯖꯦꯜ ꯆꯥ ꯀꯞꯇꯨ ꯑꯃ ꯁꯠ ꯄꯥꯏꯈꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯑꯦꯟꯖꯦꯜ ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯁꯠ ꯍꯥꯏꯔꯛꯂꯤ ꯑꯦꯟꯖꯦꯜ ꯑꯩꯈꯣꯏ ꯍꯦꯟꯕꯁꯦ ꯉꯥꯎꯒꯅꯤ ꯃꯥꯒ ꯃꯥꯟꯅꯒꯅꯨꯀꯣ ꯆꯥꯗꯣ ꯊꯝꯃꯝꯃꯣ ꯊꯋꯥꯁꯨ ꯑꯍꯦꯟꯕꯒꯤ ꯀꯥꯔꯟꯗꯣ ꯅꯣꯡꯃ ꯂꯩꯔꯝꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤꯅ ꯅꯣꯛꯃꯤ ꯑꯦꯟꯖꯦꯜ ꯆꯣ ꯑꯆꯥꯄꯣꯠꯇꯣ ꯂꯧꯕꯤꯔꯨꯔꯣ ꯑꯍꯦꯟꯕꯒꯤ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯗꯅ ꯑꯉꯥꯡꯒ ꯃꯥꯟꯅꯒꯅꯨ ꯆꯦ ꯏꯆꯥꯁꯤꯗꯤ ꯑꯦꯟꯖꯦꯜ ꯆꯥ ꯀꯞꯇꯨ ꯁꯠ ꯊꯝꯂꯤ ꯀꯣꯏꯁꯥꯎꯅꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯕꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯗꯤ ꯑꯦꯟꯖꯦꯜꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗꯨꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ
Thawadu changsalaglaga Lingjalgi manakta phamladuna Ichagi mungdubu Lingjal haiba natro Hoima Thawa Lingjalgi ingja tapjaba matawduda galakjari Nupi ai bihaisari thot mengba ing tapasina limjawani adubu magi machanupidi adugumba gundu amta yaudri Machanupa pokpagi haunabi mamau oiningba phawba phawdi Lingjalgi makhutuda tapnagal naladuna Ichadi ing tapladana onthokna nungsireda Ichaba mi ing tapi amata imau oiba phangladi nungai khrani dai mase Thawagi wadu tamada leisembada khangpre khangi Lingjal le khangi ngai nagli Lingjal so kumpham khangde Machinda haife lenglakli punsibadi nokning bana loiri Ahen bado mamai dana kana onthoklaga nokmi machinda muram sholi Mi humang kanga daba wayam ngangi dai mase hotana chining mam yarni Thama suma khata rakli Aikhoi gi amalai sidine imai pema lakna bangamje Tanja du Ranbir so kum tharakli Thawa so Ranbir deng na tuna Ibunga bi madu kumna oya draba Yadema Asi haran Ranbir do laisemba gi manak du changsilakli Laisemba bo yadre ko na khangnaro masanu ngai tabada dalen haire Hoi yai dei taw Thawa machin na pin na shalakli Onthok pani da igi chanu pise ngai khone bungo limba se doctor oiri haiba natro Laisem badu no fit tawarduna Hoima doctor macha amade oire As andutine na chanu pise machit amnagal hai feeling biramgera Lainjiki layomdo ngana khangmanu pani do thabagi wadu dabada mamai do non tharaga nokning badu khangli Ranbir do marak phathalali As akoi ma seriba ngasi ka koi thorok posida karnam tasilakanu Hayang hospital chalaga adum yengorsi Laisem badu Ranbir da phaining ladana Jirai tang nang yam haunwe Hayang hospital la lakada paisharo haujik hai feeling biramlage law ichanu pidugi kado kadomdano Ahen badu machina tablo sholi Balo kumhai nungai dore ana bala yong khangdana hidak thawa doctor ngasi nungai ni Ponsi badi tumina lei sanari ba wari do yongsalode Laisem badu phok haugalaga Ima ichangi kada amta jase ai ferengi Thabana khumbaga nangdringai Ranbir na mukasho ngai ko se taw jaga thaklaga gyanta na yengse yam serious obana teba tan jardi tar oiramba su kana na khangbuno Wahai do haina Laisem bagi makoto pairona khangtinga jingthai thaba se yausilakli yani janum thaklaga ne kona tapna yengsi bungo Tanjanu da Angel na jawa puthoragli mayam du sanaramba wari do japlepli Ahen baso handakti karan nganglakidri Mayam do harau ja thakbina duna wari watai ngahak sanaraba matung laijiki kana changlakle mayam do ikhang khanghaudana mayam do mari changlakpaduda laije su khangpre khangi tumlambadu phuka haugalakli mayam do laijiki phamangduda ikoina lepli punsi wana ahen bagi tungda lepli thawa do phamung machi du phamtharaga Bima nang pukna hebado nabung si doctor ni hospital la chalaga yengraso nabung lai ngai sida haifetang yenghan se Laija do yam pakatna mamit ka do law thoraklaga mamagi pakom piramdana phaijop to kukton phawa phaching khalaga tumthakri Ranbir do laija ki matawduda khangnaw ka lawragli Bema Laija phaijop anungdagi achumba sandana ka nganglakli Mama tamacha aina ba phare doctor yengdo siarni ayeng de school chalagi ba ai kai sum tawdre Lingjal ahen ba punsiba amadi Laisem badi laija ki matawduda thik nogli Thabana haijap ching thokpa laknare laijana phajop manungduda pitring kauraga kapli mayam da Laisem mana thoko haibadagi mari thoknakre laijagi manakta Ranbir ga Laisem baga khakle haure Laisem baga Ranbir ga na themba yaba themlaba matung laijaga wari sana ba hauragli laija bogdu karam saitanu narise laija phajap ching tharaklaga piri oida Ranbir do ngakna Kai no haisibo ngarang di yetanai haidai ne Laija do ngai tangduda ngarang haidokiba wadu kauthokre haujiktada gyan khangta tarakli masa da yam pakhatna lali ka khomlakli Kai no ne doctor ngarang ni yetana ba amduga ngasina oida munarapa kamain tawino khangde